Narol da sangsilakpa miyoy taraga mapan maudo quarantine tawri Susampur gi nupi masa do leingaki ayaba yaoraga sanglakpa oiramle ngasi April gi tang mapanda ayuk phongmusi phongna Manipur top channel dagi update tawjage Manipur gi mapandagi truck tongduna Narol da Manipur da sangsilakna ba hotnaramba miyoy taraga mapan maudo quarantine tawraga thamli ngarang test tawkiba China dagi sangsilakiba nupi masa ado leingaka pau phaunaraga leingaki ayaba phanglaba tungda sangsilakiba oiramle hairi Police dagi phangba pauna hai hauzik nongmada mau gate ta mapan lamdagi pochai puba gari humdra dagi marfu phoba sangsatta sangsila I hairi asiguma gari sing asida Manipur dagi mapana panduna leiramba yum yoningba lamdam asigi miyoi kayana handyman saduna natraga pambai ama sijinnaraga gari sing da tongduna lakpada mau gate ta police na check tawba matamda phakibane paw asina hai hauzik quarantine tawriba miyoi asi lamdam asigi miyoi ngaktani Lakliba sing asida mapalam gi miyoy sing yaroktabadi nate makhoi sing adu police na check tawraba matungda amuk halanki lambi asida lakpa sing gi manungda leingaki ayaba yaroga sanglakla ayaba phanglaba sing natana ataidi state asida sangsilakpada athingba thamle haiki asigumba logi wangmada athingba thugaiduna mi pusilakpa gari sing thengnarabadi police na pharaga executive magistrate ki mamangna puthoklaba matungda lupa changwa gi fine thialaga matung tawdana akan warning piraba matungda thadokibane amaromda health department gi makok thongbo official singgi phangba pawna hai haukibe February 19 nigi China thadoklagi April 3 ta Manipur da thonglakiba ngang sample test tawbada negative oikibi Susampur district ki Singhat area gi khul amadagi nupi masa asi leingaka mari leinaba authority gi ayaba lawraba matungda changlakibani hairi Pausin hai mahak asi laikha lambida China dagi Myanmar for ga mathang laklaba tungda Manipur da thonglakibani haiba khangle hairi maki sample test of the negative oirakpadagi mahak ngasi Susampur da leba quarantine center da thamnambagi dama rims thadokre hairi mahak tharaga ngarang test mari tawbada test loinamak negative oina lakhibani hairi Thawal district hospital gi medicine gi special Dr. Muhammad Ayub na Porampat Muslim Leirakta leba Peace Hospital da masak laga Dr. MS Ayub haiba mingda consultant thabak torambagi damak maki masakta lengakna action lakhotnaba thabak sangsile haukibe April 3 ta maki mafamda sokos notice thaduna explanation kaukibagi pakum department da pirakpaga loinana makna pirakpa pakhom adu Manipur lengakta Directorate of Health and Family Welfare Services ta thakre hairi maki pakhumadu yenglaba matungda mahaki mathakta kari action lakhotkedage haibadu lengakna lepkani haina paw osina makhatana phungdorakli atoppa marueba paw mana mu employee singna napsagi kat surrender tawnaba khangan khrei Ministry of Consumer Affairs and Food and Public Distribution Government of India na khangalakibagi matung ina Manipur gi rural da aduga urban population sada marfu mangaga point humdraga manga asi napsa English ing ni tarahum doina cover tawi adum oinama masida napsa gi card issue tawbagi ayaba laitaba government employee kya amasu yauri maramaduna napsa gi card pairiba government employee singna card sing adu phone natraga email gi khuthangda ngasi dagi numit tare ni gi manungda mari lainaba DC sing gi office sing contact tawduna surrender tawgadabane natrabadi CCA rules 1965 ki makhada disciplinary action logoni haina Manipur Sarkar Principal Secretary Home S Gyam Prakash ki serol aman phungdorakli atopa marueba paw manamu lockdown manungde school gi posai huran kre desam Imphal West District ki manung sana leiba Tagyal Khongbal da leiba Tagyal Khongbal High School building manung da thamba posai kya huran bikre haina Democratic Student Alliance of Manipur desam gi Education and Academic Affairs ki Secretary Longjam Robin Hairi Mangna Makha Taribadi COVID-19 ga mari lainana lamdam asida su lockdown sa tharakpa asigi manung sana Tagyal Khongbal da leibi school asigi posai kya nisa sisinaba miyoina oiramgani thajaba singna huran bikibane Hiramasigi matangna desam gi akaknaba miyoi kharana saba team amana school aduda hakthengna chattuna yengsilaba matungda school adugi sokidar su lockdown na maram oiduna school lakhide school manungda leiba cheng bag gas cylinder pukham tengkot laboratory gi equipment singba sing tha asigi manga gi ayuk pung 3 aduwaida huranbu oigani haina su thajanari laikai gi miyoi singna school adudagi posai sing asibu huran kre haibigi paw nungthil khanglakpani haina su phungdorakle asigumlaba tamthiraba thawdo asina makha tana lamdam asida tatharakpagi damak mari leibasingna pukning sangsinbiyo loinana thawdo asigi matangna chapchaba mari makong thidokpiduna mari leinabasingna dandi pibiyo haina su pauksi asina phungdorakli atopa paw manamuk lupa songa yenthoklagani COVID-19 thengnabada khudongsadaba kyamarum miyamna mayuknaribasing asi kohananaba National Social Assistance Program NSAP gi makhada Pradhan Mantri Gabir Kalyan Yojana
PMJKY gi makhada paikhatpa scheme singi beneficiary sing da lupa chonga chonga yenthoklagani haina social welfare minister Nemcha Kipgena haikhrei beneficiary adudi Indira Gandhi National Old Age Pencil Scheme, Indira Gandhi National Widow Pencil Scheme, Indira Gandhi National Disability Pencil Scheme gini senfam singasi Director Benefit Transfer da beneficiary singi bank account da hapkani. COVID-19 lanthengna baleba asida sathariba lockdown manungsida Prime Minister Narendra Modi ne PMGKY gi makhara haukiba March 13 lupa kor lakh 1.7 gi package lakthokibani. PMGKY asi India langak na English singing tara trukta launch tawkhibani hainasu pausisi kuthangna phongdorakle. Atopa paw manamu PG gi online class haukhre class 2 phawbi gi extra class kalen suti manungda tawragani Radhesyam. Manipur gi dana Manjur University amasu Manipur Technical University da postgraduate tamliba taruk suba semester gi mahairoi singi online class mangzungna na haukhre loinana class 1 dagi na class 12 fawbagi mahairoi singi class tahawdaba sing kalen suti manung da extra class school sing da pangthoklagani haina Education Minister TS Radhesyam na phongdokhre. News Secretariat laiba Minister gi office chamber da ngasi pangthokkiba paw mifam amada Minister na haikibada laingak na lokholiba khongthang asi COVID-19 na maram oiraga laibak sinba thungna lockdown laikiba aduna maram oiraga lokhatpa khongthang ni magna high higher secondary education amadi technical university gi oina online gi class asi room of modular object oriented dynamic learning environment gi kuthang da hoba class ne email amadi WhatsApp ki kuthang da online da study material sing mahairoi sing da mari leinaba oja sing da phangangani loinana mahairoi sing da assignment topic sing online gi kuthang na piduna amuk hana online gi kuthang na oja sing da submit tawba yahangani school education gi oina class 11 amadi 12 tamliba sing exam thandana promotion pi gadra natra pi roidra haibigi matang na khanari hiram singi matang na aroibu warep cabinet mifam pangthokloba matungda lepkani adum oina ma answer script sim check tawnaba center matik chana lairaba matungda che yengba hogani magna haikibada lana school singda lockdown manungi damak mairoi singdagi school fee logdanaba amadi oja singdagi tolop pithok pinaba mari leinaba singda appeal tawki aduga yamna angakpa paw manamuk positive oibadagi phakhraba miyoi yankhai ga matoi amuk positive oire hana COVID-19 narammadagi phagalaktuna negative oikraba South Korea gi miyoi yankhai ga matoi amuk hana positive oire haina health authority singna phongdokkibaga loinana positive oirakli basi sathiraba C19 retrieve back torakpadagi oiramba yai haina su phongdokre Honhap News Agency ki report amagi matung ina South Korea da COVID-19 phudoraptuna epicenter oikiba dengu amadi akoibada leiba mafam singi miyoi yankhai gi matu quarantine center da thambada phagalaktuna mayumda halankraba matungda amuk positive oirakpani haina Korea Center for Disease Control and Prevention na phongdokre hana positive oirambadagi phagalakraba miyoi sing adu amuk nauna COVID-19 infect tawba natte virus retrieve back toroklamba yabagi tanja wangna lei haina KCDC gi Director General Zion Yun Koyung na phongdokre positive oirambadagi layenglaga pung kunmari gi manungda anirak hanna test tawbada negative ngakta oibadagi quarantine center dagi mayumda halankraba miyoi yankhai gi matoi amuk positive oirakpa adugi matangda thijinaba expert ki team ama mafamduda thajinkhre virus retrieve back torakpa natragana virus tu reruns torakpani hainasu expert singna mot pinari aduga atopa paw manamu chief minister na sathiraba laina lachat COVID-19 gi music video album phongkhra hainasu pausi sigi kuthang singda phongdokna rakli aduga atopa hauji ki India gi oiba sathiraba laina lachat ki COVID-19 gi matangda ngasi hauji phawgi update pijaraki myam India pumbagi oina COVID-19 na nahan kiba mi masingna lising mga ka samapan ga kun ga teret sukre aduga active oiba masingna haujizik naraga leiba mi masingna lising mga ka chama ga marfu ga nithoi sukre aduga recover to kiba mi masingna phan kiba mi masingna changwa ga humfu ga mga sure aduga decision kiba mi masingna sumna gi chama ga marfu sukre aduga mayam aina ngasai video samjarakpa matamna China dagi mioi phakhraba kangu positive oiramaga layengaga phakhraba kangu amuk hana negative oirakan amuk positive oire haibisigi matangna mayamsu video du yangamagani aduga video si yenglora matung mayam gi mota kari leigi haibatu mayamna sudana comment box da bibiro adu mayam gi moto dum phunuk piro aduga mayam aina pathok sakhi bisida video sida sogiba lan ki yorsu mayam ngakpigani aduga ana onobo pa update lakpaga ai update tawna ngamna bo hona jarake aduga mayamna comment tobirakpa matamna communal oiba yabagi mawngda aduga mo comment tobirakano haji matam phattabanina
ꯁꯤꯌꯥꯔꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯥꯏ ꯃꯊꯪꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯅꯧꯕ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯄꯥꯎ ꯍꯦꯛ ꯂꯥꯛꯄꯒ ꯊꯦꯡꯛ ꯌꯨ